Lamsang Police Station ki manung chanba akham awang leikai digi nupa macha ni ngarang ayo sengmai tamna chatkibadagi mafam khangkhidre hairi. Mangkhiba nupa macha ani ki khongul liduna athubada puthokpiu haina nupa macha ani asigi imung manung amadi leikai miyakna governor unaduna taksinkrei. Amasong Imphal East District Police Commando Kangbuna Khunrakpa Mayai Likai amadi masigi akoibada thibu hombagi thabak chathabada lotuna thamlamba khulai kaya phagatkrei.